ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ MSTꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯂꯩꯕ 3ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜ 4-5ꯅ ꯑꯊꯤꯡꯕ ꯄꯤꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯈꯝ ꯊꯦꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯅ ꯄꯨꯟꯅ ꯁꯤꯜꯂꯒ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯎꯃꯪ ꯂꯥꯏꯀꯣꯜꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯟꯗ ꯎꯈ꯭ꯔꯨꯜꯗ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯥꯎ ꯂꯧꯅꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯔꯤꯖꯤꯃꯦꯟꯅ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯗꯤ ꯑꯩꯈꯣꯏ 2023 ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯔꯛꯄꯁꯦ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯇꯥꯡ 10ꯒꯤ ꯆꯠꯄꯁꯤꯗ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯄ꯭ꯔꯃꯥꯟ ꯄꯤꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯒꯣꯚꯔꯅꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯇꯥꯏꯁꯤꯟꯕ ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯅꯣ, ꯆꯠꯄꯤꯈ꯭ꯔꯣ ꯁꯤꯅꯦ꯫ ꯆꯥꯕ ꯇꯤꯡꯅꯕꯅꯦ, ꯀꯔꯤ ꯀꯥꯟꯅꯅꯤ? ꯃꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗ ꯑꯐꯕ ꯑꯃꯠꯇ ꯇꯧꯕꯤꯔꯛꯇꯦ꯫ ꯑꯗꯨꯒ ꯄꯥꯎꯃꯤꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯇꯧꯔꯗꯤ ꯃꯤꯆꯝꯅ ꯆꯠꯄꯗꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯟꯇꯥꯏ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯊꯝꯖꯔꯤ꯫